Mirep anigi workers sing khut Thoknabada tara manga Sokle Gari ahum yum ama Akai Atoi Nangkhre Mikhal ga mari leina thokpa hingsa gi thokdok amada Mirep oiriba miyoi anigi workers sing khut Thoknabada miyoi tara manga Sokle Gari ahum yum ama Akai Atoi Nangkhre thokdok adu ngarang lilong hawaibi makha laikai da leiba community health center manakta Lilong esida independent Mirep oiriba MD Irsad Hussein gi meeting ama pangthoklingai da thokibane ngarang nungthil pung anirom taba amasung mifam haukiba pung amaga minute kunthra rom gi matungda BJP gi tupi upa amade lengyan yan ba masing yamlaba miyoi singna mafam maduda sangsilaktuna BJP gi poster amade phiral thetpana chingba thawong kaya chatharakhi adubu mifam adu santi oina loisinanaba wakhalonda makhoina chatharakliba thawong adu yengsilude miyoi sing aduna meeting yawba lakiba miyoi singda khanaba hauba amade nung thajinbagi thabak chatharakhe khudakta SP Thaubalda pau pibaga loinana ahenba security thabirangna ba haijakhi haina Mirep oiriba Irsatna paumi singda phongdorokle police sing neirang adu laksinna ba honabagi mahutta miyoi sing aduna tawningbata tahonke thogdok adu da mahak masagi gari si Akai Atoi nangkhe mahaki driver yauna miyoi mapan asok apan nangkhi aduga atopa miyoi taruksu asok apan nangkhe asok pasing adu lilongda leiba Amina Hospital amasung Nur Hospital da pukhatuna laikanari haire offline board exam tawdana ba PIL yakhidre Central Board of Secondary Education CBSE Indian Certificate of Secondary Education ICSE amasung State Board singna lauba class 10 amasung 12 ke offline board examination tawdana ba tharakpa public interest litigation PIL ama Supreme Court na ngarang yakhidre Justice AM Danwilkar Maheswari amasung CT Ravi Kumar na saba bench amana PIL asi kaktaladuna haiki madudi mari lainaba authority sing na hiram asida warip amata lawdriba na masi lana pauktak piba amasung matam chadabane PIL adugi petitioner oidiba anuba Srivastava Sahaygi Council Prasan Pradhamnaban na haiki haukiba chahida Supreme Court na board examination gi alternate assessment tawna bahay kibalay bench aduna haiki haukibagi yumpham da hogjeki relief ki yumpham oiba yaroy council aduna makata na submit tawki madudi CBSE na December 2021 da offline mode da first term examination pangthokre madugi result hogjik phawba haidoktre state ki board ayamba na su makhoi gi result sing haidoktre bench aduna haiki mamang ki chahida court na khut thingjin ki badudi covid ki laisat ki phibam aduna ne asigumba petition asina mahiroi singda chamamnaba pohunbagi maram oigane hiram asida authority na phirep ama laujasanu nahak na order adu singna ninglabadi singna bayai jinga lauthokiba leite congress na irang sagat pane boboy ngahan langthabal kendra gi manung chanba mantri khong makha laikai da leiba okram Romita Devi kaubi amana congress workers singa khusam naraga Kendra sigi MLA Karam Shyam gi workers sing na mahaki yumgi jinga MLA gi phiral singkhat pa yaude haina lokthokre haibagi maral paukse sing da phongdoki badu yumpham yaudabane thogdok adu congress na mikhal gi khudong chaba launaba irang sagat pani haina ngarang langthabal kendra da pangthoki ba paugi mifam amada polling station 20/14 gi n boboy na phongdokre kendra gi MLA Karam Shyambu mingsat thina bahonabagi mayokta ngarang langthabal mantri khong da pangthoki bawakat mifam amaga mari lainana boboy na makata na haikibada ngahan kendra du da congress Mirep oiriba okram joy gi worker kharana langthabal mantri khong da leiba okram Romita Devi kaubi nupi amagi yum da changlaklaga former minister Karam Shyam gi phiral singkhat pa yaude haina mahaki yum gi jinga lokhoki haina maral siriba du yumpham yaude asigumba yamna hanthaba thaki thabak kana amatana tawkhidri tawsu tawroi MLA Karam Shyam na okram Romita da pikiba jinga du mahake imungi phibam yanglaga pikiba nei mikhalga mari lainana pikiba natte mikhalga mari lainana piba oirabadi voter amakhaki jinga bandal ani piba haibasi yamme okram Romita gi mateng pangba puksel sauba sariba ojoy amasung mahaki worker singda hangnginglibadi MLA Karam Shyam na okram Romita da mahaki mayum yubagi jinga mateng pangdringaida mamangda matam sangna nong yuduna laikhiba matam aduda karigi mateng pangkhidribano mikhal maya khaktada Romita bu nungsiba ulakpa se ikai ningai ni haina phongdokhe Union Home Minister Amit Shah na ya school Sisipur Kangpokpi da bot khomkhre
Lakliba chahi mangada khwaidagi phaba Manipur ohenaba miyamna BJP sawatpiyo Amit Shah. CM Biren gol karamna changane amadi karamna chalhalloige haiba yamna munna khange. Pung kharagi khongsata Union Home Minister Amit Shah Manipur da lakpaga loinana Yai School SC Churasanpur amadi Kangpokpida yumthong khuding changduna miyamga unabaga loinana BJP ge botkhom khre. Churasanpur Public Ground da pangthokpa miyamgi mifam amada saruk yaraduna Home Minister Amit Shah na hai Lakliba chahi manga asida North East ki manungda khwaidagi phaba state Manipur ohenanaba BJP laingakpu sawatpiyo. BJP na Manipur da hingsa loisinduna phidamningai oiba state oinaba thabak tawduna lakhi. Lakliba chahi manga asida North East ki manungda khwaidagi phaba state Manipur ohenaba BJP laingak amuk hanna sawatpiyo haikhe. Mahakna makha tana hai BJP da amuk hanna chahi manga ga amuk sinabirabade kuki khulai paiba group khudingmakka wari sanaduna chahi manga gi manungda kuki naha amata khutta khulai paihalloi. Assam gi Bodoland gi samesya khudingmak masak khangdokpaga loinana Bodoland afaba maikaida chaukhatpaga loinana mangjil tharakle. Haujik Bodo gi naha amata makhutta khulai gi mahutta laptop oina paire. Kuki khudingmakka thamoi sengna wari sanaduna kuki amadi Manipur chaukhatpagi lambi da soidana mateng pangani haibase BJP gi phirepne. Manipur da BJP gi laingak amuk laklabade blockade amadi ban lahelloi haina wasakhe. Ngasidi wasak adu ngaktuna Birena lusingba BJP laingakna Manipur da ban blockade lahen khidrei ing sikle amadi chaukhatpagi lambi da mangjil thare Biren football sanaroine mana ball goal chanbasu hai karamna ngakthokadagi haibasu khange. Ban amadi hingsa gi thabakpu ngakthokuna amaga pau phaunaba ing sikpa amadi chaukhatpagi goal salhalle India gi PM Narendra Modi na India pumbagi chaukhatpada Manipur su chaukhanabagi achouba thodang lori haikhe. Congress laingakna singtam khana handuna blockade drug amadi khulai paibagi mafam ohelle adubu fataba sing adugi mahutta chaukhatpa masa mau phaba nungsi sanaba pame. India gi PM Narendra Modi na India chaukhatpada Manipur su chaukhanabagi achouba thodang lori. Congress na Manipur tangdu laitadaba khulai paibagi mafam amade khenabagi miyeng lahellame. Adubu BJP laingaknadi Manipur ing chikpa amaga nungsinaba infrastructure gi lamda hena chaukhatpa pinaba honare. BJP na Manipur bu sports hub ohenba pame. PM Modi na mafam sigi nahasing draktagi kanduna Olympic ta gold medal laurakadaba naha semnaba wakhalon khalli haikhe. Mahakna hai Manipur da India gi oina ahanba sports university thamnaba lupa crore sanipan hena invest tawduna Manipur gi nahasing gi damag sports ta mangjil thana langnabagi damag PM Narendra Modi na thaurang taure. District khudingmakta Khelo India hogdoktuna laikai gi sanaroi singbu yaukhanaba thaurang taure. Sanaroi sing malem gi thakta thangkanaba honare. Rani Gaiden Liu gi mingda museum sanaba lupa crore taraga manga kaithare. Maharaj Kulachandra bu ikai khumnaduna Mount Herian pu Mount Manipur haina mingthon ki haikhe. Thauramga mari lainana CM Biren hai BJP lakpadagi Manipur amadi Churasanpur da kari ahongba lakhre haibase nainaningai oi. BJP laktringaida Manipur amadi Churasanpur kari oirami haibadu amuk hangatuna yengminase. Tanglup amaga nungsinahandanaba sinba laingak aduna Churasanpur da mara laijadaba miyoi mapal gi punsi manghallaga numit 430 ne stand off tawraga laikhibane. Adubu BJP laingak laktuna Churasanpur gi miyamna sawatpibadage loinana tha ani khaktada Churasanpur da ing chikpa hanjilakibane. Matamduda mara laijadraba laibak thirabasingge imung manungna amadi Churasanpur gi miyamna chahi anige mayada chapam thakpam khangduna wakibani haikhe. Rajmedi City da giant brain tumor mai pakna lokthokre. Imphal gi North AOC da laiba Rajmedi City da operation pangthoktuna Tamenglong district ke Tatabung khulda laiba masagi chahi humudra rom suraba nupa amadage giant brain tumor mai pakna lokthokre haina facility asige Media Relation Officer na thadorokpa cherolaman haide. Miyoi adugi brain examination tawba matamda mahaki brain gi oi thangba maikaida diameter centimeter taraga mangagi chauraba giant tumor adu uba ngamkhibani haide. Manipur da Congress laingak laklabadi sahida miyoi lising yangkhai thabak pigane. NSUI karigumba Congress na Manipur da laingak pairaklabadi sahi amada miyoi lising yangkhai thabak pigani haina NSUI gi National General Secretary su oidiba North East in charge Anuses Saramana Phongdokre. Congress baban da pangthokpa pawgi mifam amada Student Union of India NSUI gi National Secretary su oidiba North East in charge
अनुसेस शर्मा हाई सही अमद जॉब लिसिंग यांखई हामनबा थाजब थमलिबा असी थबक ओइना ओंथोकनबा मियामना कांग्रेस द बोट पीबीयू हाइखि आईवा इंडिया 2021 की फर्स्ट रनर अप मेमी थियाम द उपख्रे आईवा मिस्ट्रेस इंडिया 2021 की चांगदमनबदा फर्स्ट रनर अप तारकबदा नतना वेस्ट केट वाके टाइटल फंगलख्रबे मेमी थियाम द लेमजनिंगाई ओइरबा लुहुप असे ngarang North AOC da leiba classic hotel da pangthokpa thauram amada hanagi mistress adafro selviana hukre aroi bada tabiriba pumnamakpu thagachare